ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯕꯤꯃꯣꯜ ꯌꯥꯝꯅ ꯁꯥꯎꯅ: ꯂꯥꯏꯔ ꯆꯤꯗꯠꯅꯕ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯍꯩ, ꯅꯆꯜ ꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯎ ꯆꯠꯂꯣ꯫ ꯅꯣꯡꯌꯥꯏꯁꯨ: ꯍꯣꯏ ꯄꯥꯕꯨꯡ꯫ ꯍꯩ, ꯑꯗꯨꯒ ꯅꯪꯗꯤꯅꯦ ꯀꯥꯁꯤꯗ ꯆꯪꯂꯛꯀꯅꯨ, ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯆꯠꯂꯣ, ꯀꯧꯊꯣꯔꯛꯎ꯫ ꯅꯣꯡꯌꯥꯏ ꯃꯆꯜ ꯂꯥꯡꯂꯦꯟꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩ꯫ ꯇꯥꯕ꯭ꯔꯥ? ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯤ, ꯁꯠ-ꯁꯠ ꯂꯥꯛꯎ꯫ ꯅꯣꯡꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯕꯤꯃꯣꯜ: ꯏꯆꯥ ꯊꯣꯏꯕꯤ. ꯕꯕꯥ. ꯕꯕꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯕꯕꯥꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯗꯤ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯣ ꯕꯕꯥꯒ ꯁꯛ ꯈꯪꯅꯍꯜꯂꯨ꯫ ꯕꯕꯥ. ꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯁꯦꯡꯕꯩꯔꯣ ꯕꯕꯥ? ꯃꯥꯅꯤꯅꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯄꯥꯛꯇ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯤ꯫ ꯗꯥꯝꯆꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯕꯕꯥꯅ ꯌꯥꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯗꯥꯝꯆꯥ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯄꯨꯟꯁꯤꯁꯦ ꯗꯥꯝꯆꯥꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯅꯣꯡꯌꯥꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯕꯤꯃꯣꯜꯁꯨ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯅꯨꯄꯥꯗꯨꯗ ꯐꯖꯅ ꯍꯥꯏꯒꯗꯕꯅꯤ, ꯌꯥꯗ꯭ꯔꯒꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯄꯥꯕꯨꯡ, ꯏꯆꯜꯁꯦ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯜꯂꯒꯨꯝꯁꯦ, ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯦ, ꯑꯗꯨꯅ ꯐꯒꯅꯤ꯫ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯆꯦꯟꯈꯤꯗꯅ꯫ ꯍꯩ, ꯉꯥꯏꯈꯣ, ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯤ꯫ ꯍꯧꯖꯤꯛꯅꯦ ꯃꯗꯨ ꯌꯥꯗ꯭ꯔꯤ, ꯊꯕꯛꯁꯦ ꯇꯞꯅ ꯇꯧꯁꯤ꯫ ꯐꯔꯦ, ꯄꯥꯕꯨꯡꯅ ꯐꯅꯕ ꯇꯧꯔꯣ꯫ ꯑꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯄꯥꯎꯁꯦ ꯅꯆꯜꯗꯗꯤ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯨꯅꯤꯇꯥ ꯀꯩꯊꯦꯜꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ? ꯃꯉꯥꯜ: ꯏꯃꯥ, ꯊꯣꯛꯂꯛꯑꯦ꯫ ꯃꯉꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯅꯪꯕꯨ ꯅꯀꯣꯛ ꯉꯥꯎꯕꯗꯣ ꯐꯔꯕꯣ? ꯃꯅꯤꯟ ꯈꯔ ꯈꯔꯗꯤ ꯂꯩꯔꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯃꯥ, ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯣꯕ, ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯏꯃꯥ ꯋꯥꯕ ꯍꯦꯟꯅꯕꯅꯤ꯫ ꯍꯩꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ꯫ ꯅꯪꯗꯤ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯆꯠꯇꯣꯏꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯨꯅꯤꯇꯥ ꯆꯠꯂꯒꯦꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯀꯥꯟꯕ ꯍꯧꯔꯛꯄꯗ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯁꯠ ꯐꯝꯊꯔꯛꯏ꯫ ꯃꯉꯥꯜꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ꯫ ꯏꯃꯥ, ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯔꯣ, ꯀꯩꯊꯦꯜꯒ ꯆꯠꯂꯨꯔꯅꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯉꯥꯜ ꯃꯃꯥꯕꯨ ꯁꯝꯗꯨꯅ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯁꯤꯗ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯍꯧꯒꯠꯂꯛꯀꯅꯨꯀꯣ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨꯅꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯃꯉꯥꯜ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯒꯤꯁꯦ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯍꯟꯗꯛ ꯃꯔꯛ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯈꯠꯂꯤꯁꯤꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇꯗ ꯂꯩꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯂꯥꯡꯂꯦꯟ ꯀꯣꯂꯦꯖ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯨꯡ ꯅꯣꯡꯌꯥꯏ ꯆꯪꯉꯛꯏ꯫ ꯅꯪ ꯂꯣꯏꯔꯕ? ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟ ꯃꯕꯨꯡ ꯎꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ,
ꯀꯤꯕꯁꯨ ꯐꯥꯎꯏ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯌꯥꯔꯣꯏꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯁꯠ ꯊꯣꯛꯂꯛꯑꯣ ꯅꯣꯡꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯕꯨꯡꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯅꯣꯡꯌꯥꯏ ꯂꯣꯏꯔꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯡꯂꯦꯟ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯅꯣꯡꯌꯥꯏꯅ ꯂꯥꯡꯂꯦꯟꯕꯨ ꯀꯣꯂꯦꯖ ꯐꯥꯎ ꯊꯤꯟꯕ ꯂꯥꯛꯏ ꯃꯉꯥꯜ ꯒꯦꯠ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯡꯂꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯎꯅꯤꯡꯕ ꯍꯦꯟꯕꯅ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯂꯥꯛꯇꯦꯍꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯍꯦꯛꯇ ꯉꯥꯏꯔ ꯂꯩꯔꯝꯒꯅꯤ ꯃꯤꯅ ꯎꯅꯤꯡꯂꯀꯥꯟꯁꯤꯗ ꯂꯥꯛꯑꯔꯣꯏꯗꯕꯅꯤ ꯁꯠ ꯁꯠ ꯂꯥꯛꯑꯣ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯃꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯁꯠ ꯊꯧꯖꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯀꯧꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯄꯗꯨꯗ ꯀꯧꯔꯨꯗ꯭ꯔꯦ ꯅꯣꯡꯌꯥꯏꯅ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯄꯨꯡ 2ꯗ ꯌꯥꯔꯦ ꯆꯪꯉꯣ ꯅꯣꯡꯌꯥꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯑꯣ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦ ꯑꯗꯣ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦ ꯅꯪ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯑꯦ ꯀꯩꯒꯤ ꯐꯔꯤꯕ ꯗꯥꯝꯆꯥꯅ ꯑꯩ ꯉꯥꯏꯔꯝꯕꯒꯤ ꯃꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯑꯩꯁꯨ ꯗꯥꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯉꯁꯤꯔꯥ ꯍꯣꯏ ꯆꯪꯉꯁꯦ ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯈꯤꯕ ꯑꯗꯨ ꯅꯣꯡꯌꯥꯏꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯎꯍꯧꯔꯦ ꯅꯣꯡꯌꯥꯏ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯩꯔꯦ ꯅꯣꯡꯌꯥꯏꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯊꯣꯛ ꯂꯥꯎꯅ ꯍꯥꯠꯇꯣꯛꯈꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯠꯇ꯭ꯔꯦꯗꯅ ꯐꯩ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯣꯡꯌꯥꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯔꯣꯁꯟꯅ ꯄ꯭ꯔꯤꯌꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯄ꯭ꯔꯤꯌꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯑꯁ ꯉꯥꯏꯔꯔꯣꯏ ꯉꯥꯏꯈꯣꯗꯤ ꯀꯣꯛ ꯉꯥꯏꯈꯣꯗꯅ ꯔꯣꯁꯟ ꯄ꯭ꯔꯤꯌꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯁꯤꯗ ꯄꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ ꯂꯥꯎꯔꯒꯦ ꯑꯦ ꯂꯥꯎꯔꯣ ꯅꯪ ꯈꯛꯇꯅꯦ ꯏꯖꯠ ꯃꯥꯡꯖꯒꯗꯕ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯏꯁ ꯅꯨꯡꯁꯤꯕ ꯍꯦꯟꯖꯤꯜꯂꯛꯄꯩꯅꯤ ꯍꯥꯏꯔꯒ ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯥꯛꯏ ꯃꯉꯥꯜꯅ ꯁꯛ ꯐꯖꯕ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨꯕꯨ ꯇꯞ ꯇꯞ ꯄꯥꯏꯕ ꯁꯥꯟꯅꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯔꯣꯁꯟꯁꯨ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯃꯤ ꯏꯇꯨꯗ ꯄꯥꯏꯖꯕꯅꯤ ꯑꯦ ꯂꯥꯡꯂꯦꯟ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯄ꯭ꯔꯤꯌꯥ ꯔꯣꯁꯟꯒꯤ ꯃꯁꯝ ꯑꯗꯨ ꯀꯟꯅ ꯆꯤꯡꯏ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯌꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯝꯃꯤ ꯃꯤꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒ ꯀꯣꯛ ꯅꯨꯡꯁꯤꯅꯒꯦꯗꯤ ꯂꯩꯇꯦ ꯔꯣꯁꯟꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯂꯥꯡꯂꯦꯟ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃ ꯂꯥꯛꯑꯦꯅ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯛꯇꯣꯛꯇꯅꯒ ꯂꯩꯅꯦ ꯐꯖꯕ ꯃꯁꯛ ꯑꯁꯦ ꯊꯤꯖꯤꯜꯂꯦꯕ ꯄ꯭ꯔꯤꯌꯥꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯃꯉꯥꯜ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯉꯥꯏꯈꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯥꯡꯂꯦꯟꯒ ꯅꯪꯒꯁꯦ ꯄꯥꯛꯅ ꯎꯅꯕ ꯐꯪꯗꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁ ꯃꯗꯣ ꯅꯪꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯦ ꯑꯦ ꯔꯣꯃꯥꯟꯁ ꯆꯠꯊꯩꯔꯣ ꯑꯆꯤꯛꯄꯗꯒ ꯄ꯭ꯔꯤꯌꯥꯅ ꯃꯁꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯅꯦ ꯂꯥꯡꯂꯦꯟꯁꯨ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯅꯪ ꯅꯨꯄꯥꯅꯤꯗꯅ ꯅꯪꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯣꯛ ꯅꯨꯡꯁꯤꯅꯔꯣ ꯀꯩꯅꯣ ꯔꯣꯁꯟꯁꯨ ꯀꯨꯝꯂꯛꯏ ꯂꯥꯡꯂꯦꯟ ꯅꯪ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤꯅꯦ ꯃꯥ ꯅꯨꯡꯁꯤꯔꯦ ꯔꯣꯃꯥꯟꯁ ꯇꯧꯔꯨꯈꯤꯒꯦ ꯆꯠꯂꯦꯍꯦ ꯔꯣꯁꯟ ꯄ꯭ꯔꯤꯌꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯩ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯅ ꯅꯣꯛꯆꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯏ
ꯑꯦ ꯗꯥꯝꯆꯥ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ? ꯅꯪꯅ ꯅꯣꯛꯂꯛꯄꯁꯦ ꯃꯒꯨꯟ ꯑꯃ ꯍꯥꯞꯄꯤ, ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯅꯥꯛꯇ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯗꯥꯝꯆꯥ, ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ? ꯑꯃꯠꯇ ꯅꯠꯇꯤꯌꯦ, ꯃꯌꯥꯝ ꯍꯥꯏꯌꯨ, ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯅꯃꯛꯅꯦ ꯗꯥꯝꯆꯥꯅ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ꯫ ꯑꯗꯨꯕꯨꯔꯣ, ꯑꯩ ꯀꯌꯥꯝꯅ ꯅꯨꯡꯁꯤꯌꯦ? ꯏꯁ, ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯑꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ꯫ ꯍꯣ, ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯗꯥꯝꯆꯥ, ꯑꯩꯈꯣꯏ ꯕꯕꯥꯅꯅꯦ ꯅꯪꯒ ꯃꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯌꯦ꯫ ꯃꯉꯥꯜ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯗꯥꯝꯆꯥ, ꯀꯩꯗꯧꯔꯒꯦ? ꯍꯥ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯕꯕꯥꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯇꯜꯂꯤꯗ꯫ ꯗꯥꯝꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯃꯤ ꯕꯕꯥꯅ ꯃꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯔꯒ ꯅꯕꯨ ꯐꯠꯇ ꯇꯧꯅꯣ꯫ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯕ? ꯍꯣꯏ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯍꯣꯏ, ꯑꯁꯦꯡꯕꯅꯤ꯫ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯍꯥꯏꯅꯣ? ꯑꯗꯨꯗꯤ ꯂꯥꯛꯏꯕ ꯁꯟꯗꯦꯁꯦ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒ ꯒꯦꯠ ꯐꯥꯎꯕ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯉꯥꯜꯅ, ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯩꯈꯣꯏ ꯇꯥꯃꯣꯅꯅꯦ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪ ꯆꯠꯇ꯭ꯔꯤꯐꯥꯎꯗꯤ ꯂꯩꯔꯒꯦ ꯁꯤꯗ꯫ ꯗꯥꯝꯆꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯒꯨꯝꯁꯤꯀꯣ, ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤꯀꯣ꯫ ꯂꯥꯡꯂꯦꯟ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ, ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯪꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯁꯨ ꯅꯃꯤꯒꯨꯝꯅ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤꯌꯦ꯫ ꯗꯥꯝꯆꯥ, ꯑꯩ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯏ, ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯂꯥꯡꯂꯦꯟ, ꯇꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯐꯠ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯅꯣꯡꯌꯥꯏꯅ, ꯂꯥꯡꯂꯦꯟ, ꯆꯠꯂꯁꯤ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯗꯥꯝꯆꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯆꯠꯂꯣ꯫ ꯂꯥꯡꯂꯦꯟ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯃꯉꯥꯜꯗ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯉꯥꯜ ꯅꯣꯡꯌꯥꯏꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯈꯤ꯫ ꯅꯣꯡꯌꯥꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯏ꯫ ꯂꯥꯡꯂꯦꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯉꯥꯜꯅ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯣꯡꯌꯥꯏꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯦ? ꯇꯥꯃꯣ, ꯌꯨꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯦ, ꯕꯕꯥꯅ ꯃꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯣ, ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣꯗꯤ ꯍꯥꯏꯔꯝꯃꯦ? ꯁꯟꯗꯦ ꯑꯣꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯁꯟꯗꯦ? ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯁꯨꯅꯤꯇꯥꯒꯤ ꯃꯁꯥꯁꯨ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯐꯃꯨꯡꯗꯒꯤ ꯄꯥꯛꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯉꯥꯜꯁꯨ ꯃꯃꯥꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯉꯥꯜꯅ ꯂꯣꯏꯅ ꯇꯧꯏ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤꯅ ꯃꯉꯥꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯉꯥꯜ ꯗ꯭ꯔꯦꯁ ꯌꯥꯝꯅ ナꯟꯕ ꯑꯣꯏꯗꯦ, ꯆꯝꯅ ꯑꯗꯨꯝ ꯁꯦꯠꯂꯤ꯫ ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯨꯅꯤꯇꯥ, ꯀꯗꯥꯏꯗꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯊꯣꯛꯎꯔꯣ, ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯗꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯥꯜ ꯂꯥꯛꯄ꯭ꯔꯥꯅ ꯃꯀꯣꯛ ꯑꯗꯨ ꯂꯤꯊꯣꯛꯂꯒ ꯌꯦꯡꯕꯗ ꯁꯤꯗꯧꯔꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯇꯦ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯁꯤꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯂꯥꯛꯑꯣ, ꯁꯠ-ꯁꯠ ꯂꯥꯛꯑꯣ꯫ ꯃꯉꯥꯜ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯉꯥꯜ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯃꯛꯏ꯫ ꯃꯉꯥꯜꯅ, ꯀꯩꯅꯣ, ꯒꯦꯠꯁꯨ ꯍꯥꯡꯗꯦꯅ, ꯑꯩꯕꯨ ꯀꯧꯔꯁꯤꯔꯅꯦ? ꯒꯦꯠ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯒꯦ ꯇꯧꯕꯒ ꯂꯥꯡꯂꯦꯟꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯗꯥꯝꯆꯥ! ꯂꯥꯡꯂꯦꯟ,
ꯗꯥꯝꯆꯥ ꯂꯥꯛꯑꯦ ꯗꯥꯝꯆꯥ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯗꯥꯝꯆꯥ ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯌꯥꯗꯕꯩꯅꯤ ꯗꯥꯝꯆꯥꯁꯦ ꯈꯔ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯂꯥꯛꯀꯅꯤꯌꯦ ꯀꯔꯤꯒꯤ ꯐꯔꯛ ꯇꯥꯔꯤꯅꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯍꯥ ꯏꯃꯥꯕꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯤꯌꯦ ꯃꯀꯣꯛ ꯈꯔ ꯉꯥꯎꯕ ꯑꯗꯨꯒꯤꯅꯤ ꯗꯥꯝꯆꯥ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯕꯨ ꯃꯤꯇꯣꯞꯀꯨꯝꯅ ꯈꯜꯂꯦ ꯁꯦ ꯁꯥꯎꯔꯅꯣꯕ ꯗꯥꯝꯆꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯑꯦ ꯑꯩ ꯄꯨꯛ ꯌꯥꯝꯅ ꯐꯔꯤꯁꯤꯗꯤ ꯗꯥꯝꯆꯥ ꯂꯥꯡꯂꯦꯟ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯃꯉꯥꯜꯒꯤ ꯊꯕꯥꯛꯇ ꯍꯥꯏꯐꯦꯠ ꯁꯨꯏ ꯃꯉꯥꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯃꯕꯨꯡ ꯅꯣꯡꯌꯥꯏꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯦ ꯅꯣꯡꯌꯥꯏ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯈꯨꯠ ꯑꯗꯣ ꯃꯔꯦꯡ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯤ ꯐꯩ ꯅꯪ ꯉꯁꯤꯗꯤ ꯌꯦꯡꯕ ꯇꯥꯏ ꯅꯪꯒꯤ ꯄꯥꯋꯔ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯍꯥꯏꯔꯣ ꯑꯁ ꯑꯩꯗꯤ ꯇꯟꯈ꯭ꯔꯦꯗ ꯗꯥꯝꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯎꯕꯁꯦ ꯂꯥꯛꯑꯣꯕ ꯂꯥꯛꯀꯦ ꯉꯥꯏ ꯉꯝꯗ꯭ꯔꯕꯣ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯖꯥꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯡꯁꯤꯕꯅ ꯑꯗꯩꯗꯤ ꯅꯪ ꯆꯩ ꯂꯥꯛꯑꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯪꯉꯁꯦ ꯃꯁꯛꯁꯤꯒ ꯏꯐ ꯍꯦꯛ ꯐꯖꯔꯗꯅ ꯂꯥꯡꯂꯦꯟꯒ ꯃꯉꯥꯜꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯃꯨꯡ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯤ ꯂꯥꯡꯂꯦꯟꯅ ꯃꯉꯥꯜꯕꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯕꯤꯃꯣꯜꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯕꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯕꯤꯃꯣꯜ ꯃꯉꯥꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯐꯝꯃꯣ ꯐꯝꯃꯣ ꯑꯗꯨꯗ ꯗꯥꯝꯆꯥ ꯁꯤꯗ ꯐꯝꯃꯝꯃꯣ ꯍꯣꯏ ꯂꯥꯡꯂꯦꯟ ꯃꯅꯨꯡꯗ ꯆꯥ ꯂꯣꯟꯕ ꯆꯪꯈꯤ ꯃꯉꯥꯜ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯕꯤꯃꯣꯜ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯃꯉꯥꯜ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯄꯥꯕꯨꯡ ꯀꯩꯁꯨꯝ ꯍꯣꯠꯅꯖꯗꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨꯒ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯅꯠꯇ꯭ꯔꯣ ꯃꯉꯥꯜ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯀꯩꯗꯧꯔꯦ ꯈꯨꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯕ ꯐꯥꯎ ꯀꯣꯟꯅꯕ꯭ꯔꯣꯅꯦ ꯀꯣꯟꯅꯔꯝꯗꯧ ꯃꯥꯟꯗꯦꯗ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯋꯥꯗꯣ ꯀꯩꯗꯧꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯊꯥꯛꯄ ꯉꯝꯃꯗ꯭ꯔോ ꯅꯐꯤ ꯅꯔꯣꯜ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯉꯝꯗꯕ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯂꯥꯏꯔꯕ ꯆꯨꯗꯠꯅꯕ ꯅꯣꯏꯗꯤꯅꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯃꯤ ꯊꯤꯌꯨꯅꯦ ꯀ꯭ꯋꯥꯛꯇ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯠꯆꯤꯜꯂꯒ ꯋꯥꯍꯣꯡꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯁꯥꯅ ꯇꯥꯟꯖꯔꯒ ꯍꯤꯡꯖꯔꯛꯄ ꯃꯤꯅꯤ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩꯗ ꯅꯪ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯂꯥꯏꯔꯕ ꯅꯪꯉꯣꯟꯗ ꯏꯆꯥ ꯅꯨꯄꯤꯁꯦ ꯊꯥꯖꯔꯒ ꯆꯔꯥ ꯍꯦꯟꯒꯅꯤꯅꯦ ꯃꯥꯒꯤ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯕ ꯉꯝꯃꯣꯏꯅꯦ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯂꯣ ꯔꯦꯁꯄꯦꯛꯇꯣ ꯎꯠꯂꯛꯀꯅꯨ ꯃꯤꯅ ꯅꯪꯕꯨ ꯐꯖꯅ ꯈꯜꯂꯣꯏ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯕ ꯃꯤꯔꯣꯏꯁꯦ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯅꯪꯅ ꯑꯩꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔോ ꯅꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯩꯅꯦ ꯃꯉꯥꯜꯁꯨ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯑꯇꯩ ꯑꯇꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯕꯕꯥꯕꯨꯗꯤ ꯄꯜꯂꯒ ꯋꯥ ꯉꯥꯡꯀꯅꯨ ꯕꯤꯃꯣꯜꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯔꯥꯜ ꯂꯩꯕꯒꯤꯅꯦ ꯉꯟꯅ ꯁꯤꯔꯤꯕꯗꯣ ꯍꯦ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯇꯧꯒꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯊꯛ ꯊꯣꯡꯕ ꯑꯍꯜ ꯑꯃꯅꯤ
खरसु रेस्पेक्ट थमो नोइगी हौनबिदो स्वाइदा तौरकनुने करीबा रेस्पेक्ट अहल लमा ओइरगा अहल लमगी वा ngang नंगोंददी करीगी रेस्पेक्ट नयुमदा लाक्पा मी अमबु करंबा रेस्पेक्ट उतकदगे हाबिदो हाना खंको मसी मी याम नुसितेने हातोरो नंगना लेरि मफमसे कनागिनो खंब्रो वा ngangbada मी मसक खंगा ngango पैसा खरा पाइरेना मी अमगी पुंसिबु करिसु लेतना खनबदो नखोई इना खुनबगी चनबिरो लाइरबा खैसु मीने थमोय पाले यारे वा मखा तागनो अदुगा मना अैगी चानुपीगा अमुक खन उनगे खनगनो मागी वाखल काउथो मसीना नंगी अफबा ओइगनी यारे नंग लेंखिबे यारनी मंगाल फुक हौगलगा चटके तौई अदुदा नोंयाइना ngaiko हाइरei मंगाल चटलमलगे तौबा अदु ममाई फट लेथोरei नोंयाइ अदुगा अैगी चलदा अमुक खन अयत पिरकनो मदुना नंगी अफबा ओइगनी से लक्षिलो नोइददी याम कानरकनी नोंयाइ पैसा मपुल अमा लौथोक्तुना मंगालदा पिरei सेने लक्षिलुने करी करीनो खरसिनो अदुगा अैगी चलगी ममांगददी अमुक खन नमायदो उलकनो से लक्षिलो मंगाल पैसा अदु लौई अदुगा येंगी नोंयाइसु मखा तारei नंगी अवादपा करी करीनो सिनो नोइददी यामना कानरकनी अदुगा लांगलिनगी वाखलदी काउथोकदबा खांगेदना मंगाल पैसा अदु अमु नोंयाइदा पी अदुगा हाइरei अई लाइरदे हाइबा खांगे अदुबु अैगी होनजबा ममलदतना अई लौदे सिगी पैसा से अैंगोंदा दरकार करिसु ओइदे पैसाना मीगी ममल लेपा यादबने हाइबसे खंजनबियो अई चलगे नोंयाइना अमु ngaiko nangi leitabdo aikoina uraga paisa se pibani lau yadrabani na fare aduga aikoina haiba wado kaugano natrabadi nangi afaba oiroi yam henjilaganu wangangbuda chalo yare मंगाल करीमता हाइरमदना लांगलेनगी मयुमदगी थोकी मंगालना चटख्रबा मतुंग लांगलेनसु चा पुथोरक्तुना थोक्लै मंगाल लेरमदबदुदा हाइफेट ngai बाबा मादी बिमोल करिसु खुमदी तामो मा कदाई चटख्रगे चटख्रे थबक खर चिले हारमबने मीना वाना चागा लोलगा बिमोलना इचा थैबिए नंगबु मदुगी नुपादो कमाइना खंगनरिनो बाबा मादी यामना चंबने लाइरिक्सु यामना हिबने मबुकसु याम फबने नोंयाइसु अमु है तुमे लेयो करीदा फरिनो थक्सी खाची यावदबा पाबुंग दफाव वा चुमना ngang मागिदो अैखोइ बुसिदबनी तामचानबो मदु अै थाजदे बाबा माना दुमाइना तौरमुये मादी मिंगोंदा वा फबो ngang ngamjadabane तुमिना लेयो करीगी दामचा नंग अैना हाइबे इनगदबनी नुपा अदुगा मरी लेनबा सुक्या यारोय अदुगने वरी सानबसु यारोय उनबसु यारोय मी याम नुसितबा बाबा मदु ओइथोक्तबने मा अदुगुंबा मी नतिये नखोइगुंबा नते नोंयाइ साउबे हेनमनबदगी लांगलेनगी ममाइदुदा खुपाकना थाइ लांगलेन ममितगी मिटलु पिरांग चेनबा हौरei नोंयाइना हाइरei नंग अैखोइना हाइबे इनद्रिबसे करीगिनो अैखोइना ngambo wada nang kanana khum haige loinaba yaroi harabadi yararoi khangabra लांगलेन नोइना असुग्याम फट्रिसे करीगिनो मागी मरालबु करीनो लाइरबदी मी नतब्रो समाज असिदा हिंगबा यादब्रो बिमोल है नंग तुमिना लेयो वा यामना nganggano अैखोइना हाइबेलो मदुनने नंगी अफबा ओइगनी नुपा अदुदा नंगना लेरगा करीनो तौदिसे मफी मरोल फावा अनि सुना सेटपा ngamde चरा हेलगा नपुंसिदो लेनगे हाइब्रो नपुंसिदो मरेक महाउ थोकना हिंगबा ngamnabo hono बाबा नोइसु मीनिको मिनुंगसे हाइबदो अमत्ता यावदब्रो अैंगोंदा खलिबा तौबिरिबा सुमाइना अतोपा मीदसु खलो मदुना हेना मही ओइगनी
ꯅꯣꯡꯌꯥꯏ ꯇꯥꯅꯤꯡꯗꯦ ꯀꯔꯤ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨ ꯑꯉꯥꯡ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯜꯂꯣꯏ ꯑꯩ ꯑꯃꯠꯇ ꯏꯜꯂꯨꯌꯦ ꯅꯣꯏꯕꯨ ꯃꯤꯔꯣ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯈꯪꯕꯤꯗꯕ ꯄꯩꯁꯥ ꯈꯛꯇ ꯎꯕ ꯅꯣꯡꯌꯥꯏ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯟꯒꯦ ꯇꯧꯏ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯎꯏꯁꯤꯟꯈꯤ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯛꯀꯅꯨ ꯑꯗꯨꯒ ꯅꯪ ꯉꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯒ ꯆꯦꯟꯁꯤꯟꯈꯤ ꯅꯣꯡꯌꯥꯏ ꯃꯤ ꯎꯁꯤꯠꯇꯕ ꯂꯝ ꯌꯥꯝ ꯍꯦꯟꯗꯣꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯦꯅ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯛꯇ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯀꯝꯗꯧꯁꯤꯒꯦ ꯄꯥꯕꯨꯡ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒꯅꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯄꯥꯕꯨꯡ ꯃꯁꯤꯅ ꯐꯒꯅꯤ ꯏꯃꯥꯒꯅꯦ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯎꯔꯣ ꯍꯣꯏ ꯄꯥꯕꯨꯡ